Matthewsu mathawna hanba leite. Nangna mahaki masaksi amuk hana uba pamde haina haikibadubu kawarbo. Milos mara leibanina nongmai pairiba makhut adu thak thak nii. Hokibada aina haikibu wahaising aduna aibu punsi chupa ira leiba midi oihanba yarai. Aina Scarlett ki asibak jang adubu check tawramlabadi aikhoi ani nungaina leirambasu yai. Scarlett amadi Jack hospital la chatnaba sem saba loiraga thoglai. Makhoi ani mari yetnaduna leiramba adu Scarlett na urami. Karino nakhoi ani na dawridubo. Jack na so hairami. Aigi uncle da khatnaba hawgano. Nang yam phattaba mine mama na haiba chume. Milos ki makhuta nongmai pairaga leiriba adu Jack na urami. Jensen duna Milos bu inthoi. Matthew ki mamang thaduna Jack na khanjili. Aigi uncle da kaisu tawba yaroina. Matthew na Jack ki makokta nungsina nanthabi. Jack na mapabu yamna tamthina ui. Angang aduna mahaki michangdi lepaduda Matthew yamna haraurami. Milos yam warauna Scarletta. Nangdi angang sida aigi maramda afaba yam hairamli janina. Matthew na Jack amadi Scarlett bu makhut samduna puthoki. Naitom tahoraba Milos na makhoi ahumda yenghauri. Makhoi ahumdu asengba family yamna mali. Masada prok chakna. Matthew, nang noiriba position do aigi position e. Aina Scarlett bu soidan logani. Scarlett na car gi maningi seat aduda kakhatlamdai. Matthew na thong adu hangdoke tawi. Karomdagino khangde Milos thoglakduna thong adu mahak noina hangdoki. Nupa anidu wakhalgi apambadi amatani. Scarlett ki mamangda lembadi Matthew ni heli. Scarlett makhoi ani na muknaribadu thoidokna khanjilude. Machanupa gi wakhal khaktani mahak na khalibadu. Garidu Matthew na thauraga hospital da laklami. Hospital aduga makhoi na leiriba hotel aduga yamna nagnai. Kilometer ama phade. Mafam dudagi ilap laptana nupi ama yamna minungsi leitana Scarlett ta yengduna leihawi. Makhoi na chatkraba matung masagi khujin amadi masada tariba dakpham mayam aduda yengjai. Phangkhiba chaina sing adu ngasidi amuk hana phanglaroi khali. Isabella mayadu mathak makha chiktuna. Scarlett, nang hinglamkhini haibasidi aina punsida thajarude. Mahaki mamaida tariba asawbagi maithong adu monster yamna mali. Manakta leiriba mi sing adu kibadagi chathoknaki. Somdana kamdauri makhoi maridu hospital da yoraklami. Matthew na athuba matamda matching test pangthoklami. Milos amadi Jackie bone marrow adu matching tawrami. Matthew na England dagi medicine khara supuduna lai. Hida kaptuna makhoi ani gi marakta hospitalization tawbada adjust tawnabu hotnarami. Scarlett ti machabu karida soikini khanduna kanna kapchari. Matthew na kaisu khangano surgery tawbada problem amta leiro aibu thajawo ikui kuidana numit kharani leiraga operation su pangthokpa yarani. Jack ki masadu operation tawba yanaba numit kharani di hospital da thamba taki. Thabaki mafam amadasu special tube ama thinjinduna thammi. Milosu bed amada hiptuna leiri. Matthew ga Scarlett kasu hospital dagi park ta chatuna wari sanarami. Scarlett na tasingna hairabada ai nangi mahise angakbu phawe. Nang naibu kanbiribase ahumlak surabani. Ahanbada chahi mangagi mamangda cardiac arrest tawbadagi kanbiki. Ani subadana kanba ngamlaroidaba lungs cancer adubu Matthew gi matengdagi tapna pharakli. Haujiksu Jack ki thawai kanbiri. Scarlett ki mafamdadi Jack si mahaki thawaini. Scarlett ki oinadi Matthew si mitna uba isorni haiba yarabani. Mahaki laman Scarlett na kaidawnungda singba ngamlaroi. Milos higok machugi anabagi phijol setuna Scarlett bu thirai.
mahakna leiriba floor adudagi makhada yengtharei. Scarlett ka Matthewga nok tuna chatminariba adu mahakna ure. Madu urubada masada khambanba kalakpa phaurai. Yam thuna makhada chentharei. Scarlett na nangi lamanse aina karamna singani khangde. Nangi matengsu aina ngamadi soidna pangani. Matthew na adumai haiganu. Angamba mateng pangnaraga hingminabasina phadro. Yam phai. Matam kuinagi mamangdagi mahakki thamoida Scarlett pu nungsiduna lakpani. Ngasidi tanja chare khanna phongdoklagi khalli. Scarlett ai nangbu wa ngang loidringai mahakki nanganda karino amana thomai. Yengthoklubada nupagi sawun sandal oirami. Sandal yenglingaida makok manakta masak khangdaba pochak amasu paiki. Matthew na sandal langa isi kanano haiduna koyeng yengli. Milos na khara lapna. Oh, nabani su mafam sida lerame. Aigi sandal ama swaidaga ubro. Mahakari su khangsinadaba sai. Scarlett na Milos lapna lepliba adu urami. Sandal su nama tongde nama na makhut na pai. Manakta tariba sandal du Scarlett na khunkatli. Milos tangsilaktuna. Thanks. Aigi sandal pairambagi. Scarlett tagi lauduna sandal du tongshinki. Scarlett ka Matthew gana mahakna oidaba ngangliba adu khangdaba nate. Matthew sauna khutum tasili. Scarlett ki maithongda Milos pu thawa sajadrabasu mahakki thamoida sangkhiba machu adudi ngasi phawba koktri. Scarlett ka Matthew ga Jake ki manakta changlase hainaraga changki. Milos na chensinduna hospital adugi thongda makhut tingthoktuna phai. Milos na Scarlett nang chak lambra kai chaninge. Jake su aina chicken soup semnaba haikrabani. Mahakki mataudu yamna lanjadaba mali. Matthew na Jake hojik kamta chaba yadri. Mahakki di doctor na dum arrange tawjasani. Scarlett karimta khumlakte. Matthew na mahakki michangda wanganglakte haina mahakpu warurami. Nupa ama oina Matthew na Scarlett kari wakhal khalli haibasi Milos na khangi. Makhoi ani nupi amatada nungshirubagi yeknaba haibadu nahana oikrabani. Isam samna rivals in love haibaduni. Milos na Matthew hospital asina Jake chanaba kari arrange tawri haibado aingonda hairo. Receipt leiragana madu aingonda piro. Aigi imungdagi punamak sem saduna purake. Scarlett na khalli. Matthew na Milos ta yamna sauribase. Haukiba punsidugi khallaga sauribani. Aduga Milos na sauribasina aibu khambanbagini. Matthew na mahakpu nungsi haibadi mahakna khangde. Scarlett na nakhoi ani mari yetnabado ai daningdiye. Ngahakta tumina leiba haitabro. Ai Jake ki manakta changlukhige. Scarlett hek changkhibaga Matthew su changkhige tawi. Milos na yam thuna Matthew gi mamangda amuk thachinduna thammi. Milos na mangondagi wang chawba yamna heli smart oibasu heli. Nupa thokna khatnaba thoklabasu Matthew di yamna nopkani. Matthew na excuse me ai amuk da chachage. Dr. Matthew nangna chahi mangagi mamangda aingonda oidaba ngangkhibado aina ngakpiba ngamgani. Hojikti aigi nupigi mafamdagi nang khara lapthoklaga leibana pagani haina khalli. Nongsagumna phallaba masa aduna Matthew de yengthai. Matthew na nangi nupidi chahi mangagi mamangdagi sikhrabani. Hojik leiriba Scarlett sidi aina semkhiba anauba mapok amani. Milos na aina warning tawribasini. Nangna natik leiduna mahakki matung koin inaraba. Nang afaba karisu oiroi. Matthew na aisu khangi city asigi manungda nangna tongnungbata tawba ngami haningbada hatpa ngami haiba. Adubu ai leiramdrabadi nangna mahakpu amuk hana uba phanglamloi. Milos su masana tawkhiba mayam adu khangjarai. Tanja si khangladuna Matthew thaidoktuna Scarlett pu kauraga chenkhi.
ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛ ꯌꯧꯔꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯦꯊ꯭ꯌꯨꯅ ꯄꯪꯖꯕ ꯁꯥꯕ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯇꯤ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯁ꯭ꯀꯥꯔꯂꯦꯠ ꯅꯨꯡꯗꯥꯡ ꯍꯣꯇꯦꯜꯗ ꯍꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯥꯗ ꯌꯦꯡꯂꯒ, "ꯏꯆꯥꯅ ꯅꯥꯔꯤꯕꯁꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯥꯔꯝꯗꯕꯁꯨ ꯌꯥꯏ." ꯃꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯔꯒ, "ꯃꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯎꯪꯉꯒ ꯂꯩꯔꯤꯗꯣ? ꯃꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦꯕ?" ꯖꯦꯛꯇ ꯀꯥꯞꯂꯤꯕ ꯏꯟꯖꯦꯛꯁꯟ ꯃꯌꯥꯝ ꯑꯃꯗꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯀꯌꯥꯔꯛ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯀꯨꯆꯨꯗꯨ ꯁꯤꯊꯩ꯫ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ, "ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯃꯐꯝꯗꯨꯕꯨ ꯅꯪꯕꯨ ꯅꯥꯔꯤꯕꯣ?" ꯖꯦꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯃꯃꯥ, ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯤꯌꯦ." ꯖꯦꯛꯀꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯇꯧ ꯑꯗꯨ ꯃꯥꯏꯂꯣꯁꯀ ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯦ꯫ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯆꯍꯤ 8-9ꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯁ꯭ꯀꯥꯔꯂꯦꯠꯇ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯏꯂꯣꯁꯅ ꯃꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯕꯦꯟꯗꯦꯖ ꯌꯦꯠꯄ ꯑꯗꯨ ꯎꯔꯛꯈꯤ꯫ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯊꯧꯅꯥꯁꯤ ꯃꯥꯟꯅꯒꯅꯤ ꯈꯪꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯏꯂꯣꯁꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯈꯥꯡꯕ ꯀꯟꯒꯗꯕꯅꯤ." ꯃꯥꯏꯂꯣꯁꯅ ꯖꯦꯛꯀꯤꯅꯤ ꯍꯥꯏꯅ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯖꯦꯛ ꯃꯤꯊꯥꯏꯗꯨ ꯌꯥꯝꯅ ꯆꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯃꯥꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯀꯤꯖꯩ꯫ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯈꯤ꯫ "ꯅꯪꯅ ꯄꯤꯕ ꯀꯦꯟꯗꯤꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ." ꯃꯥꯏꯂꯣꯁ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯃꯣꯏꯗ ꯈꯪꯖꯤꯟꯗꯨꯅ ꯖꯦꯛꯄꯨ ꯃꯈꯥ ꯇꯥꯅ ꯊꯦꯝꯃꯤ꯫ ꯃꯥꯏꯂꯣꯁ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯃꯣꯏꯗ ꯈꯪꯖꯤꯟꯗꯨꯅ ꯖꯦꯛꯄꯨ ꯃꯈꯥ ꯇꯥꯅ ꯊꯦꯝꯃꯤ꯫ "ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯕꯕꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ꯫ ꯃꯃꯥꯅ ꯁꯥꯎꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜꯗꯣ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯉꯁꯤꯗꯤ ꯕꯕꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯒ ꯕꯕꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯣ?" ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯅꯪ ꯅꯁꯥꯅ ꯂꯥꯜꯂꯦ ꯈꯪꯉꯗꯤ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯅ ꯃꯃꯥꯗ ꯎꯠꯂꯤꯕ ꯑꯦꯇꯤꯇ꯭ꯌꯨꯠꯇꯣ ꯑꯩ ꯌꯥꯅꯤꯡꯗꯦ." ꯋꯥ ꯉꯥꯡꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯣꯛꯍꯜꯂꯤ꯫ ꯃꯥꯏꯂꯣꯁ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯦꯡꯖꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯥꯏꯂꯣꯁꯅ, "ꯖꯦꯛ, ꯕꯕꯥ ꯄꯥꯝꯕꯤꯒꯦ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤ." ꯁ꯭ꯀꯥꯔꯂꯦꯠ ꯂꯣꯛ ꯈꯨꯖꯤꯟꯅꯩ꯫ ꯃꯆꯥꯅꯨꯄꯥꯗ ꯄꯥꯝꯍꯟꯒꯅꯨ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯖꯦꯛ ꯐꯃꯨꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯣꯡꯊꯗꯨꯅ ꯀꯨꯝꯃꯛꯏ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯄꯨ ꯊꯋꯥ ꯁꯥꯕꯤꯗ꯭ꯔꯕꯁꯨ ꯃꯥꯏꯂꯣꯁꯇꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁ꯭ꯀꯥꯔꯂꯦꯠꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, "ꯃꯥꯏꯂꯣꯁ, ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯁꯤ ꯂꯦꯞꯈꯤꯔꯣꯏꯗ꯭ꯔꯥ?" ꯃꯥꯏꯂꯣꯁꯅ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯁꯦꯟꯅꯕ ꯑꯣꯏꯅ ꯁꯨꯃꯤꯟꯅꯕꯅꯤ, ꯁꯤꯐꯥꯎ ꯌꯥꯗ꯭ꯔꯕꯣ?" ꯃꯥꯏꯂꯣꯁ ꯍꯟꯗꯛꯃꯨꯛꯇꯤ ꯆꯥꯟꯁ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯃꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯃꯃꯥꯏꯗꯨ ꯑꯔꯩꯕꯤꯗ ꯊꯥꯔꯤꯕꯅꯤ꯫ ꯖꯦꯛꯅ, "ꯕꯕꯥ, ꯅꯪꯁꯦ ꯔꯣꯃꯥꯟꯁ ꯌꯥꯝ ꯑꯣꯏꯕꯣ, ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯛꯄ꯭ꯔꯥꯅ?" ꯃꯥꯏꯂꯣꯁꯅ, "ꯀꯣꯏꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤꯅꯦ ꯃꯃꯥ ꯈꯛꯇꯅꯤ." ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯥꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨ ꯃꯥꯏꯂꯣꯁꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯤꯕ ꯃꯈꯩ ꯇꯞꯅ ꯇꯞꯅ ꯍꯣꯡꯉꯛꯏ꯫ ꯃꯦꯊ꯭ꯌꯨꯅ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯖꯦꯛꯅ ꯎꯔꯝꯃꯤ꯫ ꯖꯦꯛꯅ, "ꯑꯪꯀꯜ, ꯅꯪ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏꯔꯣ?" ꯃꯥꯏꯂꯣꯁ ꯑꯃꯗꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ
amana amabu uisitnadabagi matawni. Makhoi ani mamitni yengnaba khaktada achauba lanpham amadi wakhalda soknaribani. Matthew-na leiri-ini. Nangna ngarang spring roll chaningi haikidaine. Aina ayuk nganta Queenpeng Hotel da chatlaga leirakpani. Matthew yam harauna achapot packet adu Jack da sinarami. Jack su machinjak lamba rabbit kumna packet adu mulli. Makhoi anina yamna nungsinaba adu uraga Milos ti saubuna loire. Jack na, Uncle Matthew is the best. Scarlett na Jack ki manakta changsinduna. Masigi angangsidiba, chamandana na batari ni nangbo. Matthew na Jack ki makut na mapaiduna Scarlett ta hairami. Jack yam na ngangoiri. Angang na chabut pamba haibase, masana dum dabani. Wangondi yangsinbase, nang sukharehin mankre. Hayeng chawraklaga matamse mahalakadaba natiye. Matthew na wangang budu taraga Milos ti khoidaw titli. Machabu atopa nupana Jackson biba adu uraga kalakpa phawrami. Milos na, Jackse aigi chani. Mahakna kari tawgani, mahakna kari chagani, kari setkani haibado, aina loina khangi. Nangna tawribado ka kharahin mali. Matthew na, angang asina pokpadagi ngasi phawbada nangna kari tawbirakre. Nangi na chawairaga karigi angangsiga nangga loina dribano. Scarlett hingli haiba khanglamlabadi angang aduna piklingaidagi Milos ka loina aduna laklamgani. Jack di wari mapung phana khangba nate. Aduna Matthew bu mahakna yamna luna laujay. Makhoi ani mari yetnaba adu Scarlett na khumpham khangde. Nakhoi ani lehawro ai Jack puraga chalamage. Scarlett na chatkibaga makhoi ani khatnaba adu lepki. Scarlett ki matungda makhoi animak tumina inaki. Makhoi maridu mapanda thoklai. Matam aduda Isabellana khara thapna makhoi ki mataw adubu yengli. Angawbi, nang hinglamba khakta natana Milos na khoi anigi angang amasu leiramba. Angang siso Milos ki oiramdaba yai. Isabella chahi manga ki mamangdagi wana hotnaduna masada tariba dakpham adu koknabu honarakli. Adubu arembada tarani khalubada Scarlett bu hena tamthina uhalli. Pumnamak Milos na mangonda mitaraknabu hotnaba ngakdani. Nupi asida mahakna thina chaikhrabasu mahakna nupi sibu ngasi phang nungsirisi kaigino. Scarlett, nangbu aina lemna kaidonungda tharai. Aina laipanduna wasaklibasini. Makhoi maridu hospital manungda amuk changki. Matthew amadi Milos ka manungda achaput pijabagi marai tawnari. Amana aina pijagani hai, amana su aina pijagani hairi. Nupa ani dugi matawdu uraga Scarlett matha sana ward ta phamduna lei. Jack tu chaba ngamlaktre. Jack na, ai kemta chaningdre, ai puk thale. Makhut animakta cake pairi. Chenbal manungdasu achaput mayam ama ummi. Khajaidu yamna pomthoi yengbada drum mali. Cute su yamna oi. Scarlett makhutna mathabakta paiduna. Ani sina toisubu kaino. Numitsu tapna tapna tasilai. Hanagi matawgum Scarlett na wari liduna Jack pusumlami. Jack tumkhraba matung mahaksu hotel da hannaba thoklai. Mahakna wardtagi hek thoklakpaga Milos walda ngathaduna phamlaga leirami. Scarlett na mahakpu karisu thawaidana mahaki chatpam thokpadu adum chatki.